Morning. Thari mai phone je battery yadrin he. Charge to su sai no ngala pade charge to babu 1% le ramini. Bike lai hai. Bike. Phone je yadre battery na maro ma yadri ba. Ade di net na maro ma nung thinda lo challi. Moni chak thong abo. Bike chak chara bro. Chak chara bro. Kana lege chak chari phajana thaba ngamdre one hand na message thari ne hoi chatho adum ai lege sumaina sum tharaga adum ngahak thamge battery se yam jawde ko adu orgasu yade ba kade sai dagi tawini hoji kaya no lebusu 30 muk tang leibra kaino Hemam blog kari jang charage chak chadriye habadi kitang di chare ko ngarang gi chak kitang ai gak chumna sum chabani duga khoigi kano oina lunch oina original du chadri ai hojik hawai kano gi motor tangkhai manipur dana hawai kangtak haibado adu do thongge na tingchelle thongani adum loirani kuiroida pung amagi manung dadi dum loirani charaga hojik ni su ani kak thabak suri ba moi su yaw deba hojik chalon biri moigi am thêm mani koi sai sai am thêm mani kana lagi comment director ka su
subscribe ꯇꯧꯕꯤꯔꯝꯃꯣ please like subscribe my channel macado stop dah cara kita sih belum kok Pido de la sumang terus lagi, begitu. Jadi pun sumang lagi. Bike live ini message thaba ngamde. Oh, kesukai te. Robita diary sekarang kangkum tahu ini po. Hai pet, saksi ukim tahu. Thank you, Robita. Betul tapi ai Sharmila Jingtham ai khoina haise ta daga khangdi taye kai hai lage like dan Robita na like dan kari hinjang thongge ai motor tanghai tingchali mayang ani khaksu ꯊꯕꯛ ꯁꯨꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨ ꯊꯣꯡꯉꯗꯤ ꯃꯣꯏ ꯌꯥꯎꯔꯒ ꯀꯩꯅꯣ ꯇꯧꯔꯤ ꯊꯝꯃꯦꯂꯥ ꯌꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯂꯒ ꯇꯣꯛꯁꯟꯕꯗꯣ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯃ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯧꯊꯣꯡꯂ ꯕꯖꯥꯔ ꯑꯃ ꯇꯧꯔꯒ ꯄꯤꯔꯁꯨ ꯌꯥꯔꯦꯗꯅ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯗꯦ ꯍꯦꯛꯇ ꯕꯨꯠ ꯃꯨꯠꯈꯤ ꯌꯥꯗꯦꯕ ꯁꯦ ꯌꯨꯇꯨꯕ ꯇꯧꯕ ꯍꯥꯏꯕꯨ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯑꯩꯅ ꯐꯣꯟ sắc riêng kìa bà khăn cũng lầy hết bà khăn nghe sắc riêng cái xem phone nhưng bất khi nó hàng để tôi nghe được pung bay mà khai được không có giá sao mình có pung nipan mà khai vào 1% này cái thôn đâu tung này mà bảo không thì 17 là 31 là 17 là cái nó bị có percentage đó u de cái này nó u de phải không nào đây mà phone number kari no thôi có thôi đủ asing maki adugi cái đó oi di bra oi di ore moe na khali ko lilong di pau do jam mai te ta da dubu nó ta ba pau sandok pasidi pande punna mina sajanaraga la ami bra kamai to jano SS welcome. Ay hite ko no mana paraga ka taunaga nok naga ngang naga. Rose rasi jau da ba LBI do ai gise. Do bike na kaino haisa. Yare ai message tharak lage sak chaba loire. Kari nang chage bike. Ay on ni ko on ni pwede off ni hai sini ay lagi kon phengi mi kon bu pheng loi dre lagi kon ka
ꯄꯣꯛꯅꯕ ꯏꯇꯩꯃ ꯇꯈꯦꯜ ꯅꯅꯥꯎ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯄꯥꯎꯅꯝꯕꯁꯨ ꯌꯥꯝꯗꯦꯗ ꯑꯦꯁꯦꯁ ꯐꯝꯃꯨ ꯍꯥꯏꯁꯤꯅꯤ ꯇꯨꯜ ꯑꯃ ꯊꯥꯕꯗ ꯐꯝꯃꯣ ꯘꯔꯤꯁꯦ ꯍꯦꯛꯇ ꯈꯥꯝ ꯌꯥꯗꯦꯅꯦ ꯄꯨꯡꯁꯦ ꯍꯦꯛꯇ ꯑꯥ ꯌꯧꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯩ ꯕꯤꯀꯦꯟ ꯍꯥꯏꯕ ꯑꯗꯨꯔꯣ ꯑꯍꯥꯎꯕ ꯆꯥꯏꯌꯦ ꯆꯤꯛꯀꯦꯟ ꯂꯦꯒ ꯄꯤꯁꯀ ꯀꯥꯡꯁꯣꯏꯒ ꯆꯥꯏꯌꯦ ꯑꯁ ꯃꯩ ꯍꯧꯔꯦ ꯕꯤꯀꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯐꯣꯇꯣ ꯍꯥꯞꯄꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ 6 ꯂꯥꯏꯛꯁꯦ ꯁꯨꯁꯤꯂꯥꯒꯤ ꯂꯥꯏꯐ ꯊꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯥꯏꯐꯦꯠ ꯀꯣꯏꯠ ꯑꯣꯠꯂꯁꯦ ꯉꯝꯃꯗꯤ ꯂꯩꯇꯦꯅꯦ ꯆꯥꯛ ꯊꯣꯡ ꯑꯝꯇꯪ ꯈꯔ ꯏꯒꯦ ꯕꯦꯇ꯭ꯔꯤꯒ ꯂꯣꯏꯅ ꯕꯦꯔꯥ ꯑꯣꯏꯔꯦꯗ ꯂꯥꯏꯚ ꯌꯥꯎꯅꯕꯁꯤꯒ ꯐꯣꯟꯒꯁꯦ ꯊꯥꯡꯒꯠꯂꯦ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯛꯏ ꯑꯩꯅ ꯁꯤꯒꯤꯁꯤꯕꯨ ꯂꯥꯏꯚꯇ ꯎꯠꯂꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯗꯥꯏꯗꯅꯣ ꯔꯣꯕꯤ ꯍꯥꯏꯁꯦ ꯔꯣꯕꯤ ꯀꯥꯏꯔꯣꯅꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯔꯣꯕꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯥꯏ ꯔꯣꯕꯤꯇꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯀꯦꯅ ꯒ꯭ꯔꯣꯋꯤꯡ ꯑꯞꯅꯤꯅ ꯄ꯭ꯔꯣꯇꯤꯟ ꯆꯥꯏꯕ ꯑꯣ ꯆꯥꯒꯗꯧꯅꯤ ꯏꯆꯦ ꯇꯈꯦꯜ ꯍꯥꯏꯔ ꯁꯨꯁꯤꯂꯥꯅ ꯇꯈꯦꯜꯅ ꯑꯣꯏꯅꯥꯝ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯇꯧꯅꯤ ꯁꯨꯝ ꯇꯧꯔꯛꯎꯗ ꯑꯩꯁꯦ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯤꯅꯤꯗ ꯀꯅꯥꯝ ꯊꯥꯕꯁꯨ ꯎꯗꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯗ ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯈꯤꯇꯪ ꯅꯤꯡꯉꯥꯏꯁꯨ ꯐꯕ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯇꯧꯕ ꯋꯥꯅꯤ ꯃꯤ ꯊꯕꯛ ꯁꯨꯔꯤꯑꯕ ꯑꯩ ꯑꯗꯨꯅ ꯐꯣꯟ ꯂꯥꯡꯁꯦ ꯈꯔ ꯄꯥꯏꯕꯗ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯐꯝꯃꯒ ꯃꯍꯤ ꯑꯁꯥ ꯊꯛ ꯂꯩꯔꯝꯃꯤ ꯑꯩꯅ ꯐꯣꯟ ꯄꯨꯁꯜꯂ ꯎꯠꯂꯨꯔꯗꯤ ꯁꯨꯁꯤꯂꯥꯅ ꯇꯧꯅꯤ ꯆꯦ ꯑꯉꯥꯡ ꯍꯧꯖꯤꯛ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯕ ꯉꯝꯗꯕꯅꯦꯕ ꯑꯉꯥꯡ ꯌꯥꯎꯕꯁꯦ ꯃꯤꯒꯒ ꯋꯥꯗꯥꯒꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦꯗ ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 3 ꯊꯥꯔꯛꯀꯦ ꯀꯥ ꯍꯥꯏꯔꯒ ꯊꯥꯡ ꯑꯃ ꯍꯧꯖꯤꯜꯂꯛꯇꯣꯏꯅꯦ 2ꯗ ꯊꯥꯔꯛꯀꯦ ꯀꯥ ꯍꯥꯏꯔꯒ ꯊꯥꯡ ꯑꯃ ꯍꯧꯗꯣꯛꯑꯦꯅꯦ ꯑꯗꯨꯝ ꯊꯥꯎ ꯕꯕꯜꯗꯣ ꯂꯧꯊꯣꯛꯑꯣ ꯑꯩꯅ ꯃꯁꯤ ꯍꯥꯞꯄ ꯈꯔ ꯐꯖ ꯃꯥꯜꯂꯦ ꯀꯥꯏꯅ ꯇꯧꯖꯔꯤ ꯐꯖꯗ꯭ꯔꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯂꯧꯊꯣꯛꯄ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ ꯁꯤꯗꯤ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯁꯤ ꯌꯥꯔꯕ ꯕꯤꯀꯦ ꯑꯩꯕꯨ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕꯣ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜ ꯍꯥꯏꯕꯅꯦ ꯕꯤꯀꯦ ꯇꯈꯦꯜꯁꯤꯕꯨ ꯅꯨꯄꯥ ꯃꯥꯜꯂꯨꯔꯕꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯁꯨ ꯆꯦ ꯇꯦꯁ ꯍꯣꯏ ꯀꯨꯏꯔꯣꯏꯗ ꯑꯩꯁꯨ ꯊꯥꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯐꯣꯟꯁꯦ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩꯌꯦꯕ ꯑꯙꯤꯀꯥꯔ ꯂꯩꯌꯦꯕ ꯑꯩꯁꯦ ꯀꯩꯅꯣꯗꯨꯕꯨ ꯂꯥꯏꯞꯇ ꯊꯥꯡ ꯎꯠꯄꯁꯤꯕꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ
ꯊꯥꯡ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦ ꯑꯗꯨ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯍꯣꯏ ꯆꯦ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯁꯦ ꯍꯦꯛ ꯌꯥꯝ ꯄꯤꯛꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯜꯂꯨꯔꯦ ꯍꯦ ꯍꯦ ꯍꯥꯏꯁꯤꯅꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤꯅꯤ ꯃꯥꯏꯊꯣꯡ ꯈꯤꯇꯪ ꯄꯥꯛꯄꯗꯨꯒ ꯅꯨꯄꯥ ꯃꯥꯜꯂꯨ ꯑꯣꯏꯔꯝꯅꯤ ꯅꯦꯅꯦ ꯑꯗꯨꯝ ꯀꯧꯔꯣ ꯑꯩꯉꯣꯟꯗꯁꯨ ꯅꯦꯅꯦ ꯀꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯦꯅꯦ ꯀꯧꯔꯣ ꯃꯥꯂꯦꯝ ꯐꯥꯝ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ ꯃꯣꯇꯤꯚꯦꯁꯟ ꯆꯨꯝꯃꯤ ꯆꯨꯝꯃꯣꯏꯗꯕ ꯋꯥ ꯍꯥꯏꯗꯣ ꯁꯔꯨꯛꯄꯨꯗꯤ ꯇꯨꯃꯤꯟ ꯂꯩꯕꯅ ꯐꯩ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯀꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯗꯣꯛꯇꯕꯅ ꯐꯩ ꯀꯣ ꯍꯟꯗꯛꯀꯤ ꯄꯥꯎꯁꯦ ꯉꯔꯥꯡꯒꯤ ꯄꯥꯎꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯥꯏꯛꯗꯥꯡ ꯑꯗꯩ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯑꯣꯏꯅꯥꯝ ꯁꯨꯁꯤꯂꯥ ꯍꯥꯏꯅꯁꯨ ꯀꯧꯔꯛꯑꯦ ꯃꯥꯂꯦꯝ ꯍꯥꯏꯅꯁꯨ ꯀꯧꯔꯛꯑꯦ ꯀꯧꯃꯤꯟꯅꯔꯦ ꯀꯟꯅ ꯑꯩꯈꯣꯏ ꯁꯥꯃꯨ ꯃꯥꯕꯒ ꯌꯥꯎꯔꯛꯇꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯕ ꯑꯩ ꯊꯕꯛ ꯀꯟꯕꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦꯀꯣ ꯅꯣꯏꯅ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯥꯡꯇꯣꯛꯑꯦꯗꯣ ꯃꯥꯡꯒꯣꯟꯗ ꯎꯕ꯭ꯔꯥ ꯂꯥꯛꯑꯅꯤ ꯀꯩꯗꯧꯔꯤꯅꯣ ꯎꯠꯀꯦꯗꯣ ꯇꯨ ꯀꯦꯔꯤ ꯔꯨꯝꯗ ꯄꯥꯎꯗꯔ ꯇꯩꯕꯤꯔꯤꯑꯕ ꯍꯥꯎ ꯍꯣꯏ ꯗꯤꯃꯨ ꯗꯤꯃꯨ ꯃꯣꯏꯗ ꯃꯍꯤ ꯑꯁꯥꯕ ꯄꯤꯊꯣꯛꯎꯔꯒ ꯁꯥꯏꯗꯕꯒ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒꯩꯗꯤ ꯇꯈꯦꯜꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯦ ꯁꯨꯚ ꯂꯛꯁꯃꯤ ꯕꯤꯀꯦ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛꯑꯦ ꯕꯤꯀꯦꯒ ꯈꯪꯅꯕ꯭ꯔꯣ ꯁꯨꯚ ꯂꯛꯁꯃꯤ ꯃꯥ ꯁꯨꯚ ꯂꯛꯁꯃꯤꯁꯦ ꯀꯩꯅꯣꯔ ꯁꯥꯃꯨ ꯃꯥꯔ ꯈꯪꯗꯤꯌꯦ ꯁꯥꯃꯨꯃꯥ ꯑꯩꯒꯤ ꯚꯥꯞꯅꯤꯀꯣ ꯀꯅꯥꯅꯣ ꯔꯨꯕꯤꯇꯥꯗꯣ ꯂꯥꯛꯑꯝꯃ ꯑꯗꯨꯝ ꯆꯦꯟꯒ꯭ꯔꯦꯅꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯃꯁꯛ ꯈꯪꯗꯦ ꯀꯅꯥꯅꯣꯒ ꯍꯥꯏꯔꯨꯕꯗ ꯁꯥꯎꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯤ ꯈꯛꯇꯪ ꯉꯥꯏꯔꯦꯅꯦ ꯁꯤꯕꯨ ꯃꯤ ꯑꯃꯇꯪ ꯉꯥꯏ
ꯀꯩꯅꯣ ꯇꯧꯗꯦꯕ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯗꯣꯜꯗ ꯑꯗꯨꯝ ꯆꯠꯅꯔꯝꯃꯅꯦꯕ ꯆꯠꯅꯔꯝꯃꯅꯤ ꯕꯤꯀꯦ ꯂꯩꯔꯤꯕ꯭ꯔꯣ ꯕꯤꯀꯦ ꯁꯤꯗꯤ ꯁꯨꯡꯃꯨꯠ ꯍꯦꯛ ꯃꯨꯠꯊꯠꯂꯔꯣꯏ ꯊꯥꯔ ꯊꯝꯃꯒꯦ ꯇꯧꯔꯒ ꯕꯦꯇ꯭ꯔꯤꯁꯤꯅ ꯃꯨꯠꯇ꯭ꯔꯤꯐꯥꯎ ꯊꯥꯔ ꯊꯝꯃꯒꯦ ꯃꯥꯂꯦꯝ ꯊꯣꯠꯅꯧꯔꯕ ꯑꯩ ꯈꯣꯟꯁꯤꯕꯨ ꯇꯥꯗꯖꯥꯠꯂ ꯈꯪꯗꯦꯅꯦ ꯈꯣꯟꯁꯦ ꯌꯥꯝ ꯇꯞꯄ ꯂꯩꯔ ꯃꯥꯜꯂꯦ ꯊꯣꯠꯅꯧꯔꯕ ꯏꯁꯤꯡꯅ ꯌꯩꯕꯗ ꯀꯜꯂꯕ ꯅꯨꯡ ꯐꯥꯎꯕ ꯎꯐꯨꯜ ꯑꯣꯜꯂꯤ ꯑꯁꯣꯜꯕ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯇꯧꯔꯨꯅꯨ ꯃꯣꯇꯤꯚꯦꯁꯟ ꯍꯣꯏ ꯑꯩ ꯆꯠꯇꯦ ꯄꯨꯖꯥ ꯇꯧꯈꯤꯒꯦ ꯑꯗꯨꯗꯤ ꯃꯥꯂꯦꯝꯒ ꯅꯪꯒ ꯂꯩꯔꯦ ꯑꯃꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯦꯗ ꯂꯥꯏꯠ ꯊꯥꯕꯁꯤ ꯕꯦꯠ ꯀꯩꯅꯣ ꯌꯥꯝ ꯂꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯔꯖꯀꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯕꯨ 50% ꯍꯥꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯦꯜꯕꯤ ꯊꯥꯕꯒꯤ ꯐꯩ ꯃꯤ ꯊꯥꯔꯝꯗ꯭ꯔꯗꯤ ꯃꯤꯒꯁꯦ ꯑꯝꯇ ꯃꯁꯛ ꯈꯪꯉꯝꯃꯣꯏ ꯊꯥꯔꯨꯕꯗꯤ ꯂꯣꯏ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯆꯨꯝꯃꯦꯕ ꯅꯍꯥꯟꯃꯨꯛ ꯍꯥꯏꯔꯛꯄꯗꯣ ꯐꯣꯟꯗ ꯃꯥꯂꯦꯝꯅ ꯁꯨꯚꯂꯛꯁꯃꯤ ꯍꯥꯏ ꯍꯥꯏ ꯁꯨꯚꯂꯛꯁꯃꯤ ꯑꯩ ꯉꯁꯤ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯥꯂꯦꯝꯒꯤ ꯕ꯭ꯔꯣꯀꯦꯟ ꯍꯥꯔꯠꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯑꯗꯨꯅꯤ ꯃꯥꯂꯦꯝ ꯅꯪꯒꯤ ꯑꯆꯥꯛꯄ ꯃꯌꯥꯝꯗꯣ ꯐꯖꯅ ꯏꯊꯣꯔꯛꯑꯣꯁꯦ ꯑꯗꯨꯒꯅꯦ ꯈꯔ ꯁꯥꯟꯇꯤ ꯐꯪꯕ ꯌꯧ
ꯀꯦꯄꯤꯇꯦꯜꯗ ꯏꯔꯛꯀꯅꯨ ꯄꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯇꯥꯔꯕ꯭ꯔꯣ ꯀꯦꯄꯤꯇꯦꯜꯗ ꯏꯔꯛꯀꯅꯨ ꯁꯨꯝ ꯍꯩꯅꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯟꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯧꯔꯤ ꯃꯥꯂꯦꯝꯒꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯦꯄꯤꯇꯦꯜ ꯑꯣꯟ ꯂꯩꯕ ꯃꯥꯜꯂꯦ Cara, kita Tara, hanggang. sisi beda misi. Ani dia tuan tu. Loya? Dua ini, tang. Tubum ju kai loya. Siu, pecahan siu. Tu buca. Ni lagi ni. Si kana na kamay cha tu ni. Kam jauh ni. Lagi mula kita kan lagi. Baik kita cari. Se lo tabin na to. Tal nung ka sa tom. Tom sin su ko. Kay hinjang. Oi sa. Hawai thonge hawai kano Subha Lakshmi Manipur gira kasar gira amta habiro Manipur gi oiragadi eigi se hawai kangtak kawi du thongi aduga gi kasar gi oramagena motor tangkhai thongi haitare kasar dara motor tangkhai kawi ba ha kadalo yung ay Manipuri oo dugadi ay ha Sisi kay cari. Maggie ma Kay nung ka sewa dong sewa na ibu. hawai kangtak thonge hawai kangtak Pas madam kita sewa tu ini. kay Ay, sangom nungom kali. kaya kaya nung gatulong nila daw Ano yung uri? ay bunga sayang udi ba Kamu semua gitu. Tahan masih cool gitu. Hai? Ano kayo na chalo mo siya Ini. Ôi, sao nó cái cắn thâm đi ơi. Ini kuka dah ni humlo kamu mulam ni tahu je. Tu. Engkau so foto ni. Mulam dre, nanti mas sebentar.
ꯑꯩꯅ ꯇꯤꯡꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯍꯨꯝꯂꯛ ꯀꯥꯝꯃꯒ ꯂꯣꯏꯔꯝꯃꯦ ꯀꯔꯤ ꯄꯣꯠ ꯗꯥꯏꯔꯦꯛ ꯇꯧꯕꯗꯕꯨ ꯏꯁꯤꯡꯗꯤ ꯑꯁꯥꯕ ꯉꯥꯛꯇ ꯁꯤ ꯂꯣꯟꯗꯕ ꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯎꯔꯦꯗ ꯑꯃꯗꯨꯁꯨ ꯑꯗꯨ ꯄꯨꯟꯁꯤꯜꯂꯨꯒꯦ Alright. Hꯧꯖꯤꯛ ꯍꯧꯖꯤꯛꯅꯦ ꯂꯣꯡꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯣ 지금 야란 말이죠. 여기에 살려놓은 것도 보이네. 이거 먹는 거 없네. 이거. 누가 해줄 말이다.